Subada Mistress S. Susila Devi Organization. 8 Subada P.H. Priya Daisy Kalu, President. Mayam, representative Mayam Rapi Reddy, the chair Shika Lexi Mana Bakogiri. Arubada Now Roman Advisor, Jedio. Ahanbada ay giving Widay Nubang May Gaujay. Matikcharibi leaders Ahan. Solidarity speech fee na nabagidama. Mr. Matthew. Ako matamda, ako'y nagagi kang una sa naputila su kukige isang prabo di 10,000 rin. Ado matamda, numit krap laira ka, ako'y nagagi kang buga kukige kang buse exchange, hostess exchange to red. That 15 morning da umari makai da nupi trani twaibu hadok pire. Aduga naga ke tarap su senaptia diten toba mi trabu hadok pire. Adubu moi na hai base mi taruk puti moi khang de hai uki impi ke president menda. Adu phabadu abdak tobodo moi ki nupi ki mamang da abdak tobani evidence laye proof laye mi trupu moi ki hostage oina pharaga thamme KNF P koki narco terrorism adu matamda uki tennis koe sanapati da naga phana phasana moi bo thambi bani akoina thajabadi moi mi trupu hingna migani haibage thajaba asa lairaga moi ki detain doba mi khrabu thadok pi khra thadok pi ba matamda 9 June buda kuki koida koi senapati re detain doba kuki koi buda thajana tha mungaina self oina thadok pi khra maramdi akhoi mi torku hingna muka pangani haibage thajaba leibage mi oibani na thajaba haibis gai aduda thajaraga thadok pikre next day moina mi torku siraga dead body se moina akhoi da sina pikre jenims ki mokda sibu khatna tana makak cut into piece mutilated oiba mage body do kanara asi kanara hana identify toba ngamdaba changda akoi da sinabi re asi ne numaite aiboge nasi se miam pullaga akoi jiribang ge yagau mi miam pullaga nasi numaite ba hongdokpi matam se nasi daupani haibase Zelerong Students Union Barak Beli to ge langthok ni P haibase su lauba su group ama ore
Su have the suspension of operation. Moina asiguro terrorist tabak toba yale asing butiko. Ado warisu asi su private mi hatpagi license